Ngasi fongkiba tongan-tonganba pautesing amadi social mediadagi lokhatchaba pausing update pizari ahanbada maruiba pau Kuki KNA-B mari sirei mitai amadi Nagaland misingi asopan asi anagi pauti leite. Barmagi taijangda Kuki terrorist ama mitagi apunba yawaloi nongsa singna hingna FARE. MP Oza Angomcha BIMOL Akoijamgi MP Let's Fund lupa crore mga karana sijinaki haibagi matangda oinam Robert Singha kaupa miyoy amana RTI ama THARKKHRE. Ngarang numidang chaurang na pung mari khara helakpa duwaida kwakta tera khongsang bida Assam number thaba Scorpion gari amana angang ani thumlamdaga hanna fawa yenglamdana chenkhre. Ngarang ayuk Kamjong District ki Maringthal amasung Myanmar gi Kabo Tampakalon na bangam kay paringda akan mamongda Nongmei KNA-B. CoTu gi mathakta FIR LAUKHATNABA malem thongam na hingang OC ki kuthangda Kangpopi OC da complaint file tawkhre. Lengak semba yawdanaba WAREP lawkhre. Gari na thomduna miyoy ani halamagi kongjang changchinaba JAC semkhre. Chahi amarom tangai ba angang ama mafam khangdana kablakpa Nongmei maruna panbadagi laikanakre. Amisana Governor Chief Secretary kauduna Manipur gi phibam review tawkre. Manipur da anawba lengak sembagi wafam di khanakhitre. Kem ama thugaikre. Bhom kuntaret amadi khuchukulai sing FARE. ED na Birla Emporium Private Limited, Ira Finance Private Limited ki lupa crore kuntraum doiga lakh homputaru ki property system kre. Fambal tongna ba thambal chanaba honaringaida ingtapa haninbagi wafamdi kauthopikre haina ozoina fongdokre. Huchen bai sing thaklubadagi indoor da miyoi taramathoi sirei chani hena laikanakre. Switzerland da Barma ichakbada miyoi nimpu sirei samaga taramanga choklei. February amadagi test ka hena wangkhalakpana hidak managi polam chingi mamal atia pakna wanglagani. Haudik pau sandong na pizari. Chahi amarom tangairiba angang ama mapangkhangna nakablakpa Nongmei maruna panbadagi laikanakre. Nahan New Year numit ki numidang wairam pung 5:00 tabada Lamphel Police ki manung chenba Naurem Thong Khulem Laikkaida maikay khangdana kapthorakpa Nongmei maruna panbadagi chahi amarom tangairiba angang ama panduna chokpadagi hospital da laikanakre. Nongmei maruna panbadagi soklaba angang adu Jirbam district ki manung chenba Jiri Lamdai Khunaudagi haujina Naurem Thong Khulem Laikkaida asanba yum amada barada laiba Elangbam Thoiba amasung Elangbam Ongbi Lakhirani anigi machanupa atonbane Thaudok thokpamdagi phangma pauna hairibadi nahan numidang wairam angang aduna Naurem Thong Khulem Laikkaida lainariba asanba yum adugi ka adugi phamungda hiptuna lairingaida maikay khangdana kablakpa Nongmei maru amana yumgi zingardagi fautoraklaga makokda panduna choki thaudok aduda angang adu kapagi makol tabada imungda chenchillaga yenglubada angang adugi kokthangba sarukta I thoktuna lairambadagi khudakta rimsta pukhatuna laikanaraba matung hauji Little Clinic da makhatana layangbagi thabak chathari thaudok asigi matangda imung manunggi miyoisina fongdorakpagi matung inadi angang adu operation tawduna makok manungda yawaramba Nongmei maru adu lauthokre hauji observation da thamli haukiba sahi 2012 gi May 3 gi tholakkiba irang aduna maram oiraga makhoi jiribamdagi landelaklaga mafam asida leibani hairi laingak semba yawdanaba WAREP lawkhre Kuki-Zo Council KDSG ahumsuba Governing Council gi mifam pangthokkibaga loinana Manipurda anawba laingak sembada saru yadanaba WAREP lawkhre hiram asigi matangda thadorokpa cherol aman hai December 30 da Churachandpur gi Ruskaida leiba BTI Auditorium da pangthokpa Governing Council gi mifamna WAREP lawkhiba matung ina Kuki-Zo Phuruki miyoisina khundariba mafamsingda atopa Phuruki miyoy amata khundaba yahandaba land rights ki matangda tongan-tonganba Kuki-Zo sipsinga khana nainaba atopa matamda Kuki-Zo miyangi apamba pumnamak thabakta onthoknaba demand tawduna political rally ama chetpa haina lepnakre Manipurda haudi oiriba phibam asida Kuki-Zo Phuruki miyoisingna mitai Phuruka puna khundaminaba yabagi mawong ama uba fangdre haina paladuna cherol asin hai India Constitution gi makhada Kuki-Zo Phuruki tokhaiba Union Territory ama semba natana warishin puraknabagi atopa lambi amata leite Governing Council gi mifamda lauriba waripsing asi KNO amasung UPS ki lusingba singda pukhatlaga mapung fana thabakda onthoknaba thaurang laukhalagani hairi CoTu gi mathakta FIR laukhatnaba malem thongamna haingang OC ki khuthangda Kangpopi OC da complaint file tawkhre Ngarang ayu pung 11:30 tabada
Transgender social activist Malem Thongamna tongan-tonganba lukki maira paibi ima ibelsinga loinana CoTugi mathakta FIR lokhatpiyu haina Hingang Police Station gi OC gi khuthangda Kangpokpi Police Station gi OC da complaint file tawkhre. Malem Thongangi maikedagi Kangpokpi Police Station da pisinkiba cherol aduda hairibana mamang chahi 2025 October 2 dagi hauduna Manipurda Santi nungsisanaba amasung mahautagi tangdu leitaba phibam adu hanjilaknabagidamakta kilometer 2,700 hena New Delhi dagi Imphal tamna cycle thawdun laki mahagi khongchada stay Santi amasung non-political amani adubu khongchada sigi manung December 13 Sadar Hills Kangpokpida base tawba CoTugi maikedagi December 18 mahaki schedule truth oiriba Kangpokpi district asi phauruga chatpa yaroi haina sirol thoktuna akanma warning tawki CoTugi maikedagi mahaki peace mission asi Kanglup anigi marakta hena ungkhatnaba honabani haina maral chiduna district asi phauduna chatpada tholakpa apha phatagi daita pumba makhoina lauroi haina akanba wafam thamlaki thawng asi mahaki punsi amasung physical safety da chawa kiba pibani CoTugi maikedagi mahakna national highway phauduna chatnaba hotnabada athingba pinaba honakibasti Indian Constitution gi Article 19 gi makhada piriba fundamental rights to free movement adu athingba pibani thawng asi gi mayokta mahaki maikedagi CoTugi statement adu withdraw tawnaba pung 14 gi matam pikhrabasu thabak oina tawkide maram aduna CoTugi leadership amasung spokesperson singi mathakta section 196 section 351 section 126 section 353 yauna Bharat Naitya Sanhitya gi mari leinaba section singi makhada FIR register tawbiyu haibagi warol sing yauri. Ngarang ayu Kamjong District ki Maringthel amasung Myanmar gi Kabo tampakalonaba ngamkhai paringda akan mamongda Nongmei KNA-B Manipur gi Kamjong District ki manung chenba Maringthel amasung Myanmar gi Kabo tampakalonaba Indo-Myanmar border gi mafam amada KNA-B oigani singnabaga Manipurda base tawba lal haurup sing oigani haina singnaba singa ngarang akan mamongda Nongmei KNA-B hairi. Presa phangba pawi matung ina Nongmei amasung bhong kapnabagi thaudok asi ngarang ayu pung 3:30 rom tarakpa matamda thokibani hairi. Myanmar da base tawba lal haulup KNA-B oigani haina singnaba khulai paiba lal haulup singna attack chatharaktuna Nongmei round kaya kapsilaki tungda bhoma sing thingamdana thadarakki hairi. Indo-Myanmar gi border pillar number 34 amasung 43 ki marakta leiba mafamda thokiba kothongnabagi thaudok aduda KNA-B gi maikeda miyoi ahum asopa nanglamgani haina thajanari. Makhatana nakal ani nangarang numidang awiram pung 3:30 tarakpa faubada akan mamongda Nongmei KNA-B haina pao asina makhatari. Amit Shahna Governor Chief Secretary kauduna Manipur gi phibam review tawkhre Manipurda anauba lengak semagi wafamdi khanakidre. English ingani kuntaru ki sahi hobaga loinana Union Home Minister Amit Shahna mayai tangba logduna Manipurda President rule thamliba asigi matam tensilakpaga loinana ngarang high level review meeting ama pangthokduna Manipur gi haudik oidiba phibam singi matangda khanakre. Panba yabadi haudik Manipurda thamliba PR asigi matam asi chahi asigi February 10 fauba Central Government na sangdokibani. Ngarang Home Minister Amit Shahna chairlauduna pangthokiba Manipur gi high level review meeting aduda Manipuri Governor Ajit Kumar Bhala, Government ki Security Advisor Kuldip Singha, Chief Secretary PK Goyal, DGP Rajiv Singha amadi Ministry of Home Affairs ki makok thongba functionaries singna saruk yaki haina awangba thaki source achina fongdoragli. Union Home Minister na mayai tangbal lauduna ngarang Delhi da pangthokiba review meeting aduda Manipur gi haudi oriba law and order gi phibam asi ground level dagi hauraga top division sing khanakibaga loinana haudi irang mayokna riba Manipur state ta irang lakshinanaba thamliba Central Security Force singi deployment ki matangda khanaraduna Manipur da makhatana violence oiba pamdaba thodok sing thoktanabagi damak deploy tawriba security singi marakta yamna ningthina coordination pihanba amadi yamna maru oina ngarang pangthokiba review meeting aduda Manipur state ta paikhaliba chawkat thaurangi thabak sing khumang chawsina paikhat hanbada natana irang asina sokhalaba community singda chawkat thaurangi thabak sing asi hakthengnana kana hanba pihanba sina chingba khanaki hairi. Official source amana makatan hai ngarang Home Minister na share lauduna pangthokiba high level review meeting aduda PR thamliba Manipur da anauba popular government amma thamduna state ki mihusingna chalaiba government amma
ꯊꯝꯃꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝꯗꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯈꯟꯅꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ, ꯕꯣꯝ 18 ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯥꯔꯝꯕ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯕꯣꯝ 18 ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯨꯡ ꯅꯨꯡꯖꯦꯡꯕꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯂꯥꯜꯍꯧꯕꯅ ꯁꯥꯔꯝꯕ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ .32 ꯄꯤꯁꯇꯣꯜ ꯑꯃ, 12-ꯕꯣꯔ SBBL ꯒꯟ ꯑꯃ, ꯔꯥꯏꯐꯜꯁ ꯑꯃ, .36 ꯒ꯭ꯔꯦꯅꯦꯗ ꯑꯅꯤ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯂꯥꯏꯐ ꯔꯥꯎꯟꯗ 135, ꯂꯦꯊꯣꯗ ꯁꯦꯜ 2, ꯄꯣꯝꯄꯤ ꯁꯦꯜ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯃꯦꯒꯥꯖꯤꯟ 3, ꯗꯤꯇꯣꯅꯦꯇꯔ 3, ꯇ꯭ꯌꯨꯕ ꯂꯣꯟꯆꯔ ꯑꯃ ꯑꯃꯁꯨꯡ ꯕꯥꯏꯑꯣꯐꯦꯡ ꯔꯥꯏꯐꯜ ꯂꯦꯁ ꯁꯦꯠ 2ꯅꯤ ꯍꯥꯏꯔꯤ꯫ ꯐꯝꯕꯥꯜ ꯇꯣꯡꯅꯕ ꯊꯝꯕꯥꯜ ꯁꯥꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯪꯇꯞꯄ ꯍꯟꯖꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯐꯝꯕꯥꯜ ꯇꯣꯡꯅꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯝꯕꯥꯜ ꯁꯥꯠꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝꯗꯤ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯀ꯭ꯔꯝ ꯖꯣꯏꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯍꯟꯕ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯆꯍꯤ 8 ꯈꯨꯟꯇꯥꯛꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯤꯕꯤꯔꯝꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯀꯣꯛ ꯅꯣꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 7ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗꯒꯤ ꯂꯪꯊꯕꯥꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ, ꯅꯔꯁ ꯁꯤꯡꯍ, ꯁꯅꯥ ꯍꯤꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯛꯈꯪꯍꯧꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯀꯨꯝꯖꯥ 2018ꯒꯤ ꯏꯔꯥꯡꯁꯤꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯏꯔꯥꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯈꯦꯟꯅꯕ ꯊꯝꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯨ ꯆꯦꯟꯕ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯏꯟꯗꯣꯔꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ, 200 ꯍꯦꯟꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔꯗ ꯍꯨ ꯆꯦꯟꯕ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯗꯥꯏꯔꯤꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ 13 ꯁꯤꯔꯦ꯫ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯆꯍꯤ 35 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 13 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯔꯃꯗꯥ ꯄꯥꯏꯞꯂꯥꯏꯟꯗ ꯊꯥꯔꯛꯄ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯗꯥꯏꯔꯤꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯚꯥꯒꯤꯔꯊꯄꯨꯔꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯂꯧꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇꯦꯁ ꯇꯧꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯏ.ꯀꯣꯂꯥꯏ, ꯐꯤꯀꯦꯜ ꯀꯣꯂꯤꯐꯣꯔꯝ ꯑꯃꯗꯤ ꯀ꯭ꯂꯦꯕꯁꯤꯌꯥꯅꯆꯤꯡꯕ ꯃꯤꯑꯣꯏꯕꯗ ꯑꯣꯕ ꯐꯥꯏꯕ ꯇꯧꯕ ꯌꯥꯕ ꯃꯍꯤꯛꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜ 40 ꯔꯣꯝ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯗꯣꯔꯛꯂꯒꯅꯤ꯫ ꯏ.ꯗꯤꯅ ꯕꯤꯔꯂꯥ ꯏꯝꯄꯣꯔꯤꯌꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ, ꯏꯔꯥ ꯐꯥꯏꯅꯥꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 63.63 ꯄ꯭ꯔꯣꯄꯔꯇꯤ ꯁꯤꯖ ꯇꯧꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯟꯠ ꯏ.ꯗꯤ ꯏꯝꯐꯥꯜ ꯁꯕ ꯖꯣꯅꯦꯜ ꯑꯣꯐꯤꯁꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯠꯊꯔꯝꯕ ꯂꯥꯔꯖ ꯁ꯭ꯀꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠ ꯐ꯭ꯔꯥꯎꯗꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯝ.ꯑꯦꯁ. ꯕꯤꯔꯂꯥ ꯏꯝꯄꯣꯔꯤꯌꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ, ꯑꯦꯝ.ꯑꯦꯁ. ꯏꯔꯥ ꯐꯥꯏꯅꯥꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯅꯤ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯌꯨꯝꯅꯥꯝ ꯏꯔꯥꯕꯠꯇ ꯑꯅꯤꯔꯛꯁꯨꯕ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 63.63 ꯄ꯭ꯔꯣꯚꯤꯖꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯠ ꯑꯣꯔꯗꯔ (PAO) ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯖ ꯇꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯇꯦꯛꯁ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯒꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯧꯕ ꯇꯦꯛꯁ 90% ꯍꯦꯟꯒꯠꯂꯛꯀꯗꯕ ꯃꯔꯝꯅ ꯆꯨꯔꯨꯠ, ꯈꯩꯅꯤ, ꯖꯔꯅꯥ, ꯒꯨꯠꯈꯥꯅꯆꯤꯡꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯒꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯨꯠ ꯃꯆꯩ 1,000 ꯑꯃꯗ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯂꯨꯄꯥ 2,250ꯗꯒꯤ ꯂꯨꯄꯥ 9,500 ꯐꯥꯎꯕ ꯂꯧꯔꯒꯅꯤ꯫ ꯆꯨꯔꯨꯠꯀꯤ ꯑꯁꯥꯡꯕ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯂꯧꯕꯒꯤ ꯆꯥꯡꯁꯨ ꯈꯦꯠꯅꯒꯅꯤ꯫ ꯆ꯭ꯌꯨꯋꯤꯡ ꯇꯣꯕꯦꯀꯣ, ꯖꯔꯗꯥ, ꯁꯦꯟꯇꯦꯟ ꯇꯣꯕꯦꯀꯣ ꯑꯦꯟ ꯒꯨꯠꯈꯥ ꯄꯦꯀꯤꯡ ꯃꯦꯆꯤꯟ ꯀꯦꯄꯥꯁꯤꯇꯤ
Determination and Collection of Duty Rules 2026 ki matung ina hidak managi polamsingda ka henba mawngda excise duty lobagi khongthang asi handokpinaba Federation of All India Forum Association FAIFA na taksinkhre. Association asina haiki tax hengalakpa maramna hidak managi polam puthokliba companiesingna potki mamal hengatpagi tangai fadaba laigadabana khudong chadaba kayamarum mayoknaragani hidak managi polam puthokliba lawmisingdasu achauba saitheng ama piragani haidi. Garina thomduna miyoi ani halambagi khongdang changsinaba JAC semkhre. Haukiba December 13 da Khongambada gari amana thomlamduna Mohammad Tajaudin amasung Muhammad Salahuddin kauba miyoi ani hatkiba thaudoka mari lainana miyangi khongjang changsinaba JAC ama semkhre. Kwakta Bazar da ngarang mihat aduga mari lainana mifam ama pangthokpaga loinana JAC ama semki. Nauna semkiba JAC ki convener Rahman Boyamayum na haiki garina thomlambadagi laikhidraba miyoi anigi imungda Manipurgi CSO sing AMSO, AMPACO, AMWO, Kwaktagi Jamiyat Ulama, Azuman Musra, AKYBO, AMPYN chingba victim anigi imungda mateng pangluna awana saruyaduna lagli loinana makhoi anibu garina thumlamlaga hana yenglamdana chenkiba thaudok adu yamna kanna condemn tawkhre. Thaudok aduda chenariba gari amasung gari adubu thaurakpa miyoi fadriba phawba asiba sang pulisna postmortem tawhandanaba hotnagadabani amasung waroisinama laktriba phawba asiba sang lawkhiroi hairi. Switzerland da Barma chakpada miyoi nifu sirei chamaga taramanga soklei. Switzerland gi tension monata da laiba bar ama mai chakpada miyoi nifu sikhibaga loinana atopa miyoi chamaga taramanga chokpadagi laikanari haina local police ki report amana phongdorakhrei. Ski resort adugi mayol maktada laiba La Constellation bar da khangaudana mai chakpagi thaudok adu thorakhibane. Pawngi mifam amada wangangbada police commander Frederick Gisler haiki haukiba nongyai matungpung ama makhai tabada mai chakle haibagi paw hek phangbaga khudakta rescue team changsinduna mi kanba masung mateng pangbagi thabak chataki firefighters singna matam chana mai kalhobadagi ka henba khudong thiba nanghodre matau karamna barda mai chaklakhibano haibagi matangda investigation sataba hokre. Authorities singna hinghoriba miyoi singi mateng pangnabagidamak recension center ama hangdokpaga loinana helpline gi khuthangda imung manunggi miyoi singa paw phawnanabagi thorang laukhale hairi.